Hi guys, welcome back Army Kitchen King. Masiri Army Kitchen anova mukbang puno laksare chicken grilled chicken leg piece. Asida lejare jerum putwa, asida lejare orange, और asida lejare kebab, chicken kebab, और asida lejare आलू gobi mana tabing over, asida chak, asida mulangan ba mana lejare. Hello ma'am, hello matam mangan tapi चावल से हो रहा है मैम तो दी मैम ये मैंने सी तो मैम ना आई मुबांग से बुनु ngai बता रहा कि like and comment subscribe तो भी वाइड ना मैम from the army kitchen king ना कुरम जरी और thank you so much से चावल हो रहा है मैम
ꯃꯌꯥꯝꯗꯨꯗꯤ ꯃꯌꯥꯝ ꯑꯩꯒꯤ ꯃꯨꯛꯕꯥꯡ ꯑꯁꯤ ꯃꯇꯥꯡꯁꯤ ꯂꯣꯏꯁꯤꯟꯖꯔꯦ ꯍꯦꯟꯖꯥꯡ ꯌꯥꯎꯗ꯭ꯔꯦ ꯆꯥꯛꯁꯦ ꯂꯣꯏꯁꯤꯟꯕ ꯉꯝꯗ꯭ꯔꯦ ꯍꯦꯟꯖꯥꯡ ꯌꯥꯎꯗ꯭ꯔꯦ ꯍꯦꯟꯖꯥꯡ ꯂꯣꯏꯊꯣꯛꯈ꯭ꯔꯦ ꯑꯗꯣ ꯃꯨꯛꯕꯥꯡꯁꯨ ꯇꯧꯅꯦꯅ ꯈꯪꯗꯕꯅꯤꯅ ꯑꯩꯈꯣꯏ ꯅꯨꯄꯤꯅ ꯍꯦꯟꯖꯥꯡꯁꯨ ꯌꯥꯝ ꯊꯣꯡꯉꯝꯗ꯭ꯔꯦꯕꯀꯣ ꯑꯗꯨꯝ ꯑꯆꯥꯅꯛ ꯑꯩꯅ ꯑꯗꯨꯝ ꯆꯥꯕꯅꯦꯕꯀꯣ ꯚꯤꯗꯤꯑꯣꯁꯤ ꯍꯥꯞꯅꯤꯡꯉꯥꯏ ꯂꯩꯇꯅ ꯍꯥꯞꯆꯒꯦ ꯍꯥꯏꯅ ꯑꯗꯣ ꯃꯌꯥꯝꯅ ꯅꯨꯡꯁꯤꯕꯤꯔꯒꯗꯤ ꯑꯩꯒꯤ ꯆꯦꯅꯦꯜꯁꯦ ꯃꯌꯥꯝꯅ ꯑꯩꯒꯤ ꯃꯨꯛꯕꯥꯡ ꯑꯁꯤꯕꯨ ꯁꯞꯄꯣꯔꯠ ꯇꯧꯕꯤꯌꯨ ꯍꯥꯏꯅ ꯃꯌꯥꯝꯂꯣꯝꯗ ꯅꯤꯡꯁꯤꯡꯖꯔꯤ ꯊꯦꯡꯛ ꯌꯨ ꯁꯣ ꯃꯆ ꯖꯩ ꯍꯤꯟ